ꯑꯩ ꯅꯣꯡꯃꯥꯏꯊꯦꯝ ꯁꯗꯥꯅꯟꯗ ꯃꯩꯇꯩ ꯑꯗꯨꯒ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯃꯣꯅꯤꯇꯔꯤꯡ ꯀꯃꯤꯇꯤ ꯖꯤꯔꯤꯕꯥꯝꯒꯤ ꯀꯟꯚꯦꯅꯔꯅꯤ ꯑꯗꯨꯒ ꯑꯩ ꯏꯁꯥꯅ ꯂꯣꯏꯅꯖꯔꯤꯕ ꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯣꯅꯤꯇꯔꯤꯡ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯉꯁꯤ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯊꯝꯖꯅꯤꯡꯉꯤꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏ ꯃꯇꯝ ꯁꯥꯡꯉꯕꯒꯤ ꯃꯃꯥꯡꯗꯒꯤ ꯖꯤꯔꯤꯕꯥꯝ ꯑꯁꯤ ꯄꯤꯁ ꯉꯥꯛꯇꯅ ꯂꯥꯛꯄ ꯆꯍꯤ ꯑꯃꯒ ꯊꯥ ꯑꯅꯤ ꯍꯦꯟꯅ ꯄꯤꯁꯁꯤ ꯉꯥꯛꯑꯒ ꯂꯥꯛꯄ ꯃꯇꯝꯗ ꯖꯤꯔꯤꯕꯥꯝꯒꯤ ꯄꯤꯁꯁꯤ ꯐꯖꯅ ꯆꯠꯊꯔꯤꯉꯩ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯅꯣꯡꯃꯗꯤ ꯖꯤꯔꯤꯕꯥꯝꯗ ꯐꯥꯏꯅꯦꯜ ꯁꯣꯏꯗ꯭ꯔꯦ ꯀꯨꯀꯤꯒ ꯃꯩꯇꯩꯒꯒꯤ ꯏꯍꯧꯁꯤ ꯁꯣꯏꯗꯅ ꯖꯤꯔꯤꯁꯨ ꯌꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯑꯆꯦꯠꯄ ꯊꯥꯖꯖꯕ ꯃꯅꯤꯄꯨꯔꯒꯤ ꯄꯤꯄꯜ ꯄꯨꯝꯅꯃꯛꯇ ꯂꯩꯗꯅ ꯌꯥꯝ ꯀꯟꯅ ꯁꯦꯟꯅꯖꯔꯦ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯖꯤꯔꯤꯕꯥꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯔꯥꯡꯁꯤ ꯊꯣꯛꯂꯛꯇꯅ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯕ ꯌꯨꯝ ꯃꯩ ꯀꯌꯥ ꯆꯥꯛꯑꯕ ꯃꯇꯝꯁꯤꯗꯩꯗ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏꯕ ꯑꯃ ꯑꯣꯏꯔꯛꯈꯤ ꯂꯣꯏꯅꯅ ꯖꯤꯔꯤꯕꯥꯝꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯂꯥꯏꯌꯦꯡ ꯈꯣꯠꯂꯦꯡꯕ ꯈꯨꯗꯣꯡ ꯆꯥꯗꯕ ꯇꯥꯔꯒꯗꯤ ꯖꯤꯔꯤꯕꯥꯝꯒꯤ ꯃꯄꯥꯟꯗ ꯄꯨꯔꯒ ꯑꯁꯥꯝꯒꯤ ꯃꯐꯝ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯆꯠꯂꯒ ꯂꯥꯏꯌꯦꯡꯕꯒꯤ ꯃꯊꯧ ꯇꯥꯕ ꯂꯩꯔꯛꯄ ꯍꯥꯏꯔꯤꯕ ꯂꯥꯏꯌꯦꯡ ꯂꯝꯕꯤ ꯑꯁꯤ ꯆꯠꯄ ꯃꯇꯝꯗꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯔꯥꯡꯁꯤ ꯂꯩꯕꯅꯤꯅ ꯀꯨꯀꯤ ꯑꯃꯗꯤ ꯃꯥꯔꯅ ꯁꯥꯡꯅ ꯀꯤꯂꯣꯃꯤꯇꯔ 12 ꯈꯨꯟꯗꯥꯕ ꯈꯨꯜ ꯖꯒꯥꯁꯤ ꯑꯩꯈꯣꯏ ꯖꯤꯔꯤ ꯘꯥꯠꯇꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏ ꯐꯨꯜꯇꯣꯔ ꯐꯥꯎꯕꯒꯤ ꯖꯒꯥꯁꯤꯗꯩꯗ ꯀꯨꯀꯤ ꯑꯃꯗꯤ ꯃꯥꯔꯒꯤ ꯑꯦꯔꯤꯌꯥꯁꯦ ꯑꯅꯥꯕ ꯄꯦꯁꯦꯟꯁꯤꯡ ꯑꯁꯤꯅ ꯐꯥꯎꯔꯒ ꯆꯠꯀꯗꯕ ꯑꯣꯏꯕ ꯑꯗꯨꯅ ꯖꯤꯔꯤꯕꯥꯝꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯍꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯗꯅ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯂꯥꯛꯄꯤꯕ CSOꯁꯤꯡ ꯏꯃꯥꯂꯨꯞꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯂꯥꯛꯄꯤꯔꯝꯕ ꯄꯨꯝꯅꯃꯛꯅꯁꯨ ꯖꯤꯔꯤꯕꯥꯝꯒꯤ ꯏꯝꯄꯣꯔꯇꯦꯟꯁ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯎ ꯈꯣꯡꯗꯅ ꯂꯩꯖꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗꯩꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏ ꯑꯥꯒꯁꯀꯤ ꯇꯥꯡ 10 ꯑꯁꯤꯗꯩꯗ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏꯒꯤꯗ ꯂꯩꯖꯔꯝꯕ ꯗꯣꯛꯇꯔ ꯏꯚꯟ CMO ꯌꯥꯎꯅ ꯑꯩꯈꯣꯏ ꯗꯥꯛꯇꯔ 3ꯁꯤ ꯃꯍꯨꯠ ꯄꯤꯕꯤꯔꯝꯗꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯊꯣꯛꯈꯤꯕ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯈꯪꯍꯧꯗ ꯑꯩꯈꯣꯏ ꯃꯣꯅꯤꯇꯔꯤꯡ ꯀꯃꯤꯇꯤꯁꯨ ꯀꯩꯁꯨ ꯑꯩꯈꯣꯏ ꯄꯥꯎꯏ ꯑꯃꯇ ꯂꯩꯖꯍꯧꯗ꯭ꯔꯦ ꯑꯗꯣ ꯈꯨꯗꯛꯇ ꯑꯗꯨꯃꯥꯏꯅ ꯄꯨꯊꯣꯛꯈꯤꯕꯗꯒꯤ ꯖꯤꯔꯤꯕꯥꯝꯒꯤ प्रजाꯁꯤꯡ ꯌꯥꯝꯅ ꯃꯤꯄꯥꯏꯕ ꯑꯃꯗꯤ ꯈꯣꯏꯔꯥꯡꯕ ꯑꯃ ꯐꯥꯎꯕꯒ ꯂꯣꯏꯅꯅ ꯃꯣꯅꯤꯇꯔꯤꯡ ꯀꯃꯤꯇꯤꯅ ꯑꯊꯨꯕꯒꯤ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯑꯩꯈꯣꯏ ꯇꯥꯡ 19 ꯀꯧꯖꯔꯦ ꯑꯗꯨꯒ ꯇꯥꯡ 19 ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝ ꯂꯣꯝꯗꯒꯤ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯤꯕ ꯗꯥꯛꯇꯔꯁꯤꯡ ꯑꯁꯤꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯔꯗꯔꯁꯤ ꯀꯛꯄꯤꯗꯅ ꯃꯈꯣꯏꯕꯨ ꯑꯃꯨꯛꯇꯪ ꯍꯟꯖꯤꯜꯍꯟꯕꯤꯔꯛꯎ ꯖꯤꯔꯤꯕꯥꯝꯒꯤ ꯗꯥꯛꯇꯔ ꯋꯥꯠꯂꯤꯕꯁꯤ ꯃꯦꯟꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯣꯔꯗꯔꯁꯤ ꯊꯣꯛꯂꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯗꯅꯁꯨ ꯂꯥꯎꯊꯣꯛꯆꯈꯤꯕꯅꯤ ꯑꯗꯨꯒ ꯑꯗꯨ ꯂꯥꯎꯊꯣꯛꯄꯒ ꯂꯣꯏꯅꯅ ꯖꯤꯔꯤꯕꯥꯝꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯃꯣꯅꯤꯇꯔꯤꯡ ꯀꯃꯤꯇꯤ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯇꯨꯝꯗꯅ ꯍꯤꯞꯇꯅ ꯆꯥꯗꯅ ꯂꯩꯕ ꯌꯥꯔꯣꯏ ꯁꯤꯗꯤ ꯃꯊꯧ ꯇꯥꯕꯅꯤꯅ ꯅꯣꯏ ꯏꯝꯐꯥꯜꯗ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯔꯨꯑꯣꯏꯕꯁꯤꯡ ꯃꯟꯇ꯭ꯔꯤꯁꯤꯡ ꯎꯅꯔꯨꯁꯨ ꯍꯥꯏꯗꯅ ꯇꯥꯡ 19 ꯑꯩꯈꯣꯏ ꯏꯝꯐꯥꯜꯗ ꯊꯤꯡꯖꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯇꯥꯡ 19 ꯌꯧꯔꯛꯄꯒ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯃꯌꯣꯟꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯄꯨꯡ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ CSOꯁꯤꯡ ꯍꯥꯏꯕꯗꯤ ꯐꯣꯛꯁ ꯑꯗꯨꯒ UCMꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯄ꯭ꯔꯁꯤꯗꯦꯟ ꯂꯥꯛꯄꯤꯗꯅ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯕ ꯇꯤꯝꯁꯤꯒꯁꯨ ꯎꯅꯖꯈꯤ ꯑꯗꯨꯒ ꯎꯅꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯇꯤꯝ ꯑꯁꯤꯅ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏ ꯐꯣꯛꯁꯀꯤ ꯑꯣꯖꯥꯁꯤꯡꯅ ꯑꯩꯈꯣꯏꯁꯤ ꯀꯣꯏꯄꯨ ꯄꯨꯕꯤꯗꯅ ꯗꯥꯏꯔꯦꯛꯇꯔ ꯅꯨꯡꯗꯔ ꯑꯗꯨ ꯃꯤꯅꯤꯁꯇꯔꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯎꯅꯖꯔꯛꯑꯒ ꯑꯩꯈꯣꯏꯒ ꯄꯣꯖꯤꯇꯤꯕ ꯋꯦ ꯑꯃꯗ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏ ꯑꯁꯣꯝꯗ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯔꯒ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯒꯅꯦꯅ ꯇꯧꯔꯝꯕꯗꯨ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯈꯣꯡꯖꯪꯗꯨꯃꯛꯇꯤ ꯈꯤꯇꯪ ꯁ꯭ꯇꯦ ꯇꯧꯈꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯃꯦꯗꯤꯀꯦꯜ ꯃꯤꯅꯤꯁꯇꯔꯅ ꯖꯤꯔꯤꯕꯥꯝꯕꯨ ꯌꯦꯡꯁꯤꯜꯂꯨꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛꯇꯔꯅ ꯂꯨꯆꯤꯡꯕ ꯑꯆꯧꯕ ꯇꯤꯝ ꯑꯃ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯗ ꯈꯨꯗꯛꯇ ꯆꯠꯀꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯑꯁꯤ ꯃꯦꯟꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯃ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯕ ꯃꯣꯅꯤꯇꯔꯤꯡ ꯀꯃꯤꯇꯤꯒꯤ ꯃꯤꯍꯨꯠꯁꯤꯡ ꯑꯗꯨꯒ ꯐꯣꯛꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯚꯥꯏꯁ ꯌꯥꯎꯅ ꯑꯗꯨꯒ UCMꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯌꯥꯎꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯕꯗ ꯑꯗꯨꯃꯥꯏꯅ ꯊꯥꯖꯕꯁꯤ ꯌꯥꯝ ꯑꯆꯦꯠꯄ ꯊꯥꯖꯕꯁꯤ ꯄꯤꯕꯤꯔꯛꯄꯅꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯉꯁꯤ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯗꯥꯏꯔꯦꯛꯇꯔꯁꯤ ꯖꯤꯔꯤꯕꯥꯝꯗ ꯆꯠꯀꯅꯤ ꯉꯁꯤ ꯏꯔꯥꯏ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯖꯤꯔꯤꯕꯥꯝꯗ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ
वाफम से कन्फर्म तौबीरपदगी अखोइना ngarang सगोलसे नुमित सिमक्तदा अखोइ तांग कुनगा निथोइ असिदैदा अखोइ चंगजरकांदा डायरेक्टरदा अखोइ मॉनिटरिंग कमिटी की रिप्रेजेंटेटिव सिंगना याम फजर रिक्वेस्ट तौजरकांदा डॉक्टर से ऑर्डर थोगा चपियु ऑर्डर थोक्त्रगदि चपिगिनु हाइदना हाइजबनी अदुबु यामना नुंगाइबा हाइगद्रा अखोइ डॉक्टर अनी खक खुदक ओइना ऑर्डर थोपिरे मकोइदि पीएस सांगरई हाउ गाइनोकोलॉजिस्ट अदुगा थियाम संतोष सिंह सर्जरी हाइरिबा डॉक्टर अनी से खुदक ओइना ngarang से अथेंबदा ऑर्डर थोपिरे डॉक्टर मैडमना अदुगा लोइनना अखोइ सीएमओ दी हजिक फाउबा ऑर्डर थोलप लेत्री जिरीबांगी प्रजाना सीएमओ की अचौबा कनोमा वाफम अमा खौरांग नाइरी मरमदी हजिक हाना लेजरम्बा मपुंग फाना सीएमओ की पोस्ट लेजरम्बा डॉक्टर असि लौथोकपिग्रकांदा अखोइ जिरीबांगी प्रजा की अपांबा डॉक्टर की मायोक्ता अखोइ इंचार्ज होइना डॉक्टर मा हजि हापगा लेबनी अन हारिबा इंचार्ज से मसिदि जिरीबांगी प्रजाना सु पामजदे माकी मथक्ता चौबा अखोइ कन वाथोक लांथोक अदुगा मागी मथक्ता चार्ज मयाम लई अदुगा माकना सेनबा स्कैंडल सिंग लई अदुना अखोइ मासे पामजदे हाइतारे अदुगा अदुना मरम ओइदना अखोइ नसी प्रेस मीडिया की खुथांगदा असिगुमलबा वालिबा जिरीबांगी डॉक्टर सिंह असि उबीदना अखोइ डॉक्टर अनी खुदक्ता डॉक्टर मैडम अमदी ऑनरेबल मिनिस्टरना मेडिकल मिनिस्टरना अखोइ ऑर्डर थोपीबसिगिदमतदी सरकार सु तौबिमन खंबा याम थागतपदुसु फोंदोकसरी अदुगा जिरीबांगी प्रजा सिंहनसु असुगिमति अपेन फोंदोकसरी तरुमसु सीएमओ असिदी हौजिक अखोइ मैडम डायरेक्टरना ngasi sapigibा खोंचत सिदैदा येंजनबिरमलगा हनबिरपगा इम्फाल हेक यौबगा अखोइना पामजरिबा सीएमओ अदुगा हाना लेरिबा सीएमओ सिदगी हेना फबा अदुगी मतिक चाबा सीएमओ मा जिरीबांगीदमत ऑर्डर थोपियु खुदक्ता थोपियु लोइनना जिरीबांगी डॉक्टर की दरकार लेबा जिरीबांगी प्रजासिंगदा मेडिकल डिपार्टमेंट की दरकार लेबसे मपुंग फानबियु हाइदना अहाना अपील तौजरी।